Ukraine amadi Russia gi lan asida karigumba ahumsuba wal thoklaktuna nuclear khulaina landaraglabadi Malemgi leibak taret asida leihoragadi hingba yai. Ukraine amadi Russia gi lan asina maram oiraga Malemda ahumsuba wal thoklaktuna karigumba nuclear gi khulai sing sizinaduna landaraglabadi Malemgi oina sumnagi leibak taret khak asida leihoragadi hingba ngamhoba yai haina report asina phongdogle. Nuclear gi khulai pak sana sizinaduna landaraglaba matamda Antarctica, Iceland, New Zealand, Switzerland, Indonesia, Argentina amadi Bhutan hairiba leibak taret asida sattuna leihorabadi hingbagi sang yamna wangna lei hairi. India gi yumlona bada leiriba singna koina ngaktuna leiriba Bhutan da nuclear gi saitheng phangba wagani. Kumja lising amaga chamapan humdrama thoida UNO da yaurakhiba India gi yumlona bada leiriba singna koina ngaktuna leiriba leibak asida leihorabadi karigumba Malemda nuclear war tholaktuna landarakpada hingba ngambagi pangbai kaya leigani. Maramdi Bhutan hairiba leibak asigi geographical structure asi wanglaba singna koisinduna thambana maram oiraga nuclear gi radiation yaurakpada wagani hairi. Ukraine amadi Russia gi lan asida nuclear gi khulai yaurakpa yabagi akiba leire. Sahi ani makhai henjilaklaba Ukraine amadi Russia ga soknariba lan asida America na Russia gi mayokta long range gi missile sizinabagi ayaba Ukraine da piduna landaba horakpagi Russia na lan asida nuclear gi khulai sizinnarakadra haibagi mipaiba sauna faunare hairi. Russia gi President Vladimir Putin na hypersonic missile sizinaduna hauji America yauna NATO gi leibak singdasu landarakpa yabagi achauba singnaba leitaba nate. Maram aduna NATO gi leibak singna makhoigi citizen singda chana thagnaba polam sing amadi power backup na singba matik chana thamhaunaba haikhiba leikhrabani. America na Ukraine da pikhiba long range gi missile sing sizinaduna Ukraine na Russia da landarakpada lan asida saru yariba North Korea gi lan mi sangwarom ngarang sikhiba leikhrabani. Madugi sapchaba laman khumba oina Russia na matik mayai leiraba hypersonic missile kapsilaktuna Ukraine da landakhibasu leikhrabani. Independent report amagi matung ina Vladimir Putin na lan asida nuclear gi khulai sizinaduna landagani haina damki tawrakraba matungda Europe ki leibak sin pakhatnarakpaga loinana France, Netherlands, Sweden, Norway, Finland, Poland amadi Denmark na singba leibak sing yauna NATO gi leibak sing da lan gi thawrang pakhatpa hokre. Lan asida NATO na makhoigi article manga athuba matamda sana halakpa yana leiri. NATO gi article manga gi matung ina karigumba leyeknaba leibak amana NATO da yauriba leibak amada landaraglabadi NATO gi leibak pumnamakta landarakpani lauduna amata punna landaragliba leibak aduda landagani hairi. Maram aduna lan asida karigumba Russia na nuclear khulai sizinaraglabadi hairiba leibak taret asigi geographical structure amadi lalda yaudana lakpa maramna atai atopa Malemgi leibak singi miyoi singna leibak taret asida mangjaunana sadhaurabadi walwa thoklaklabasu hingba ngamgani hairi. Matam pungnamakta ingduna leiba Antarctica da leiba waragasu nuclear gi khulai dagi ngakthoktona hingbadi ngamgani. Square kilometer lang marfu taruk lompak sauba matam pumbata untana pikthana yomduna leiriba Antarctica hairiba leibak asida khamthengna ingbana maram oiraga miyoibana hingba warabasu karigumba Malemda ahumsuba wal tholaktuna nuclear gi khulai sizinaduna landaraglabadi Antarctica hairiba leibak asida chattuna leihoragadi political gi oiba miyengdasu leibak amatana attack tawrakloidaba maramna hingbagi sang yamna wangna lei hainasu the mirror gi report amana phongdokli. Europe ki leibak singda nuclear gi khulai dagi ngakthokpa ngamnaba underground bunker saba hokre. Russia gi President Vladimir Putin na nuclear gi khulai na landagani haina aki akhang pirakpadagi Europe ki leibak singna underground bunker sing saba phawba hongnakre hairi. The Independent gi report amana phongdokhibada Ukraine amadi Russia gi soknariba lan asida Ukraine da maithirabadi Russia na Finland amadi Poland na singba leibak singda amuk landarakpa yai. Hauji oiragliba phibam asida Russia ga yengnaba oiriba leibak singna haujiktagi hongna defense budget hengatkhibaga loinana lal gi thawrang sing paikhatpa hokre. Lan asida Russia na khonjel dagi saruk tara hena yangba matik mayai leiraba misal sizinaduna Ukraine da landakhiba amadi sahi ani makhai phajilanglaba lan asida amukta sizinnakhidri haina defense gi expert singna phongdoragle.
असिगुम्बा फिबम यौरकपा असिदा यूक्रेन की प्रेसिडेंट व्लादिमीर जेलेंस्कीना मखोइगा पुन्ना चटमिनरिबा लेबाकसिंगदा मदुगी चपचाबा पाउखुम रशियादा पीनबसु हाइजखरे लेबाक असिगी मरक्ता मतिक मयाइ लेरबा मिसाइलसिंग सिजिनदुना लंदारिबा असिदा ngarang यूक्रेन रशियादा कापसिलखिबा ब्रिटिश स्ट्रोम सेडो मिसाइल न यामद्रबा नॉर्थ कोरिया की लानमी संवा अमदी रशिया की जनरल याउना लानमी ट्राइम्पालोम सिखरे हाइना यूक्रेन की माइकेदिगी फोंदोरगले ऑफिशियल ओइना फोंदोरकपा लेट्रबसु लान असिदा नॉर्थ कोरिया के सुप्रीम लीडर जिम जोंग उन्ना महाकी लानमी लिसिंग 18 रोमसु रशिया की लान द यावहली हाइना रशिया की ऑफिशियल सिंगना फोंदोखिबा लेख्रबनी।